ngarang numidang pung mapat gi minit ani rom tarak pada gi social media gi tongan platform sing Senapati district gi ulangkhul gi manung sana laiba NNCN IM gi NAGA army gi headquarter Hutrong Brigade gi KM gi akoi bada Assam Rifles gi masing yam labu personnel sing question le haiba wafam upload tawnarak tuna viral oirak pada gi Senapati district headquarter da thawong asi gi mayok to khoi saunor pamiam horok tri NIS tu paring de sathok sasin tawba AR gi gari sing akai etui thokan betara tana gari khara sumai thakre hairi viral oirak ki paw asi gi haunoru ba tawdana masing yam labu miam na Senapati kaitel gi traffic point da punsin tuna irang horak ki bani kunja sing na mafam asi da laiba electric pole sinking to the miam kautoki ko saunor ba miam na mafam asida leiba Assam Rifles ki camp operational base COB tam na thomjen to na oklang area da ma khoina koisiliba thawong asi handok ka da bani haina demand tawki khongjang sang seleki ba khoi saunor ba miam na COB S ki gate ki mapanda khamba alto car ama mai thadoki ama sung manak nang leiba waiting set ama mai thadoki Senapati town da masing yam laba miam thorak tuna irang horok padgi ulang da leiba NAGA army ki headquarter ko silamba Assam Rifles personnel sing withdraw thorakhre hairi makhoi na mafam asidagi makhoi gi kem tamna halakpagi lambi de miam na amuhan na thatna Assam Rifles ki Maruti Gypsy ani su lambi da thalaga mai thadokre hairi thawdo asigi pau tapadagi Senapati district police na central force khusamna dun irang horokhiba miam tan khaiduna laksinna ba hona bada tiar gas sel sing kap ki asob irang asi thorak laba sung masiga mari leina na mi pami pun tawbagi paudi ngasinung thil pung taraga mathoi helak pa phawda official oina phangba ngamkide more gi miam na ana leing amasung hingbada sang daba yadaba polam thing machiksa na phangtre haidunu governor da wakat khrai ngasi Tamil Sangam Gorkha Sena amasung Manipuri Muslim Council more gi mehit singna lok baban da governor unaduna more gi miam na mayuk nariba khudong sa daba sing pangdok na masibu ko khan binaba memorandum ama pisen khre governor unokiba lup sing asigi mehut singna more da medical sinpham da laiba miu singi masing walle hidak langthak sing marang kaina phangdre amasung satharagli economic blockade na maram oiduna tangai fadana sangba polam sing phangbangam dre haina phangdokiba ga loina na more gi miam na hingbada sang daba yadaba polam singi mamal wangkhatle haina su wakat ki Laimakong sting mang da cookies nga mi taigi yum taruk mai thaki ba thodok Union Home Secretary da uripok apun balum na thodok asibu impartial inquiry sa thaduna thichil hanna ba wakat crime thasi gi taraga mathui gi nungtil pung ama ka minute kunrom ta pada Imphal West District Sangmai Police Station gi jurisdiction manung saliba laimakong singmang da laiba yumbui singte May 2023 da gi horaki ba lan gi thodok sing na maram oirak tun lanjena da relief camp da sangja pham lau khibaga loina na mi leine traba mitei gi yum taruk ki lamhen tu hen ba sing na petrol hajin tuna mai thaba da yum taruk muktum na sakhi draba su yum ahum na tangkoi tahan ki ba gi thodok ta uripok apun ba lukna Union Home Minister Secretary da wakat cherol amma pidun thodok asigi matang da security gi mai kai dege aho ba sing lai kibra amasung mafam adu da sathok sasin taw bada athing ba pi kibra haibo yauna mari leina ba maram sing khagduk na bagi damak ta impartial inquiry sathan biu haiduna wakat crime wakat cherol asilu asigi president Soram Tikendrajit amasung general secretary Samom drop na puna khuyak piduna ngasi ik numit yunglam daida El Rame gi yum yaudi aduga atopa yum anina lai makhung sing mang delai ba laiton jam Rajesh sahi kunthraga manga apok El Kuber gi yum ni hairi report asigi matung in El Rajesh ki dilan jena dirge mamang de gi yum jaw amadam haki masa manau nupa Rahul amasung sanathoi ge punu lai minara ki bani yum jaw asida masin manau punu lai minabada Silak pada gi lan horok tingai gi mamang da mate amatab thaduna lai rakibani hairi maram masina masin manau humna lai rakiba yum asisu mai thabada yaw khrabani na makhoi hum gi oina no yum ani sana ba thorang lokhalak bani hairi tango ekra ba yum singim hotan nauna Sagarna ba thorang paikhalak pa iroina na hana deploy tawram da ba CRPF amasung state force ki matik saba police commando sing deploy tawduna war footing da yum sagat ka dori ba thabuk sing da era pon pirak tana ba ngak sen bagi thorang lokhatle hairi panbe abadi anu yum sing sagarna ba thorang torok padagi matang da pausi asna segmai assembly constituency gi MLA haikam dingo da hanglu da anu yum sing asim haki local area development fund da gi senpham yaw na mahak masana putokpa senpham sing apun sin duna saga da bani masigi da maktaba thau ta ba thorang sing lokhat pa hore amasung yum saba da sang da masak sing pusilak pa haure haina phongdokre bora gali da asiba hakchang CTPS ki serol amada ngarang nungthil pung taru minute kungan ni thoirom tarak pada tanggal kaithen gi bora gali da masagi sahi ni puga ni thoirom suroga da banu pa am wakal ta dana leire haibagi khudak ta mahak kuleng da rims casualty da pukhat ki atu doctor na mahak siraga purakle haibagi claim tawrakhi thodok asigi matang da UD case number 3 city Police Station 2026 local ka NAGA masing thasi taraga nipan phawbugi manung dakchang asi claim tawradrabadi mari nabu authority da aya bolawga deposit tawragani hairi laikidraba miu asi foot manga ga inci ani wangi mamai koida ni masam pai kulu kuchaini gre masugi
sweatshirt ama amasung amubu masugi track pant ama setlami hairi o joina MLA KSM gi mathakta file torakhiba election petition high court na dismiss tawkhre kumja 2022 da tangka kani thongna pangthokiba taraga nisoi suba manipuri legislative assembly gi mikhal de Imphal West ki 20 langthabal assembly constituency da lamba tawnakiba mirep singi marung da vote lising taraga chanipan taraga manga fangduna mai pakraba BJP gi MLA karam syam sahi humpu go humdoi apokpa laikhidaba ke birmani lilong chajing mairen khung amasung mikhal asida mirep oikiba langthabal kunja wanglikai degi karam naba kisor sahi humpu humdoi apokpa ke ibu sabubu dancing ohelaga mikhal asida congress mirep oikiba okram joina file torkiba election petition number 7 of 2022 gi judgment amasung order ngasi high court of manipur gi chief justice M Sundar gi bench na lawthuktuna election petition asi dismiss tawkhre kumja 2022 gi february kungani pan amasung march manga da tangka kani thokna pangthokiba mikhal asigi result march 2022 da lawthoklaba matung da mikhal asida mirep oikiba ojo yauna tongan ba petitioner singna high court of manipur da mai paglaba return candidate singi mathakta election petition kunsaga taruk file tawrakhibani relief camp da sahi ahum hena le halakpada gi layung khangdaba laina ama sagona duna hingagliba silenga kasigi khudol ni laima mamang sahi 2025 ki February tara dagi haugani haidon thorang pumnamuk loisin kiba taraga ni thoisoba manipur legislative assembly gi tarit chuba mifam bangthukadaba nongma khakta walingai February 8 2025 tam matam adu gi lengak na resign tawkiba dagi assembly asibu suspended animation thamlaga chalai rakhiba president rule lengak ki chief secretary amana fawbo relief camp prefabricated house center home alternative housing complex na singbada sangjafam lawholagliba IDP singbu sahi adugi December fawbugi manungda masagi mayum da hanjil halagani amasung more surasanpur amadi kangpokpidagi lanjelakpa singna haikiba matam asigi manungda hanjinbada khudungcharjabasu hojikna July thagi thakai sansilagliba satliba sahi 2026 ke March fawbugi manungda hanjil hangani haikrabasu thabukto onthokpa ngamdre manipurgi president rule lenga ke official singkaktana tana popular ministry gi maikai dagisu IDP singbu masagi mayumda hanjil hangani haibagi wasak kaya raksakrabasu ngasi fawbuda mafung pana thabukta onthokpa ngamdabadagi pausi asina lan ase horakpadagi lanjenaragliba IDP singi mathang unaduna makhoigi pungning wakalgi wafam sing miyam da haktengnana paudom gi makhada paudom lak pigi makha tarak kangpupi district ki modbung mitei lekai de gilan jelaktuna Imphal West ki lamboi khunangong da leiba lenga ki manipuri trade and expo center da hangbo relief camp da sangjafam loholak lebi thangjam ongbi lei masahi nifu mari ga unaruba da mahagna hai lanjenarak padagi ngasi phawbuda nongma isagi pukning wakal amadi hakchang nungaine leiba yaudri doctor da yengdurobasu psychiatrist singda amuk thai tuberculosis TB fawba test tawre adubu layong khangdre masipum num asi lanjenarak tringai gi mamang da isagi yumda leringai matamdadi ana yek amata yauduna leijarambani hauzik relief camp da leirakpadagi mayuk nargliba silenga kasigi khudolni kukina NAGA ga wari sanaba Mizoram gi mateng lawgudori irang loisinaba maitai amasung NAGA ga punna wari sanaba su ke jet sina pamli Manipur gi tangkul NAGA sing yauna NAGA sing ga wari sananaba kuki sing na Mizoram gi church authority sing gi mateng lawgudori amaramda Manipur thongli irang asi loisinaba center da kuki jo council na taksin bagaloina na maitai NAGA amasung kuki punna wari sanaba gi apamba ni haina thamkibadu amuk hanna taksin khre